lupa 10. Hey so, pigli begi chalse. Punsi kumai yawa loidana. Nahak na lusingge thorang labadi. Nang na sanariba mayor animaki kumai se. Ai ni kai thingai duna mangan gani. Sideina nongma pupuda pirambal patara duni. Pupu, nang numito chak yamna lami habdaine. Aduga kaisu chadrabo. Aise, asibani. Asinattaba paukhom aingondagi phanglaro. Hanglanu atopa nangi wahang. Hangninge, mipum kudingda ngauribase kanano aina. Hangba ngamdraba ichilsina ithantama hangje. Adubu lotkre paukhomdi amamba lambi amada. Makhoi pabong karigumba mamanabi singa hanagum karisu thawdok thokpasu leiramje haina khal kadondagi humlakpa sahumna oigani ichagi ahungba laklibase masi angaubu tomaldo soidena oigani angaubu siga langanbiga kaidonungda thengnahanba yade makhoigi parents nasu masigi matangda information pirakpasu leikre Paisa mayon ani se manadabago amam angansu khairi. Numichina takibada amam mana pumba kupkhini. Papa, yamna nungai ngo. Uniform han baset pa afavi school amadasu mingchan pa phang base. ithantana di isa sikaram ne yengane makhoi pabong di business ne haiduna yumgi makhada ningthina sulaite angang sida ko ngawduna ne thabang ne hairakpada mama aingoda su saina do phawri bani Hengawa, nang mukibana school si mahiroi kya. Mafam si thadokduna chatkrabane. Nang mafam si thadokduna thuna chakhigadabane. Tamo, na koi na minusi asu am yaudri se kai gino. Se, thado. Pupu. Yohenba, nang chu taro. Angau ba haibase makhal yami. Kanana khangni, makhoi di kanthaba ngamagi pangal do yaudrabani. Aduga, isa langanbi gi thamoi penjanaba. Nang hayengse al adugi kari no khara thinbiruso mayon ani panba sel asigi marumda nungshiraba wari amadi soidana lotuna leramgane sel asibu uraga aigi mitagi sulepa leitana pisin tharakliba karigino nangsu khangbra makhoi ani gi nungshiraba mayon ani sigi aronba wari Noi class fawa gari si thoujal laga thinde abo edi fagadaban. Yare, thinbinu kaishu. mahak ado isadagi lapthon khrasi haiba khaktani ni mama makhoi pabong hainari bawari singse isagi yafana boira basu masin hena amamba khudong thiba thoklaloi haininga leite kari lebege haibado hekda haibiu Aikhoi meyam loina ningdaba mayam na ki tu kuchinar angawba tomanga thengnakre. ha matau gamdongna Angauba. Ngauribase kanano. Wakal ani siki marakta. Ima, mahak to. Mimana drabasu ay budiluna to bibane. Ay na haibasu yabane. Chume, aise angau badi miki marakta tinba yadaba na. Nang bunusina lamngan bi haina kauba phangkidre nang pupu tholakte haiduna waroganu ko nakpuki bana mipum khudingna nang bahangoi nari bane ainasu nangi mating pangba ngamde thodok asa nakal animak amata lande lali badi khantaba ngamna daba miyoi bagi wakhal dubu lamjing liba asauba sine thabal mangan nga amata udine sidi amuksu waba amuksu nungaiba haiduni hayeng sisu amuksu champurda leiriba ai factory do amuk chatoriba torise Manipur da su aikhoi business ke ama to khali adui mathakta yumda ichal ga mama ga dang leibasu nungaite aikhoi ngamba khara tang taroga
ꯑꯗꯨꯝ ꯍꯤꯡꯕꯒꯤ ꯂꯝꯕꯤꯗꯤ ꯍꯣꯠꯅꯕ ꯌꯥꯏ ꯀꯩꯅꯣ ꯏꯃꯥ ꯕꯤꯖꯤꯅꯦꯁ ꯑꯁꯤꯗꯅꯦ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯃꯗꯤ ꯅꯪꯕꯨꯁꯨ ꯂꯝ ꯑꯁꯤꯗꯅꯦ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯜꯍꯟꯕ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯗꯦꯗꯤꯒꯤ ꯄꯥꯟꯗꯝꯅꯤ ꯑꯁ ꯅꯨꯡꯁꯤꯁꯤꯗꯤ ꯄꯨꯄꯨꯗꯣ ꯑꯌꯤꯡꯕꯁꯤꯗ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ ꯑꯩꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤꯔꯥ ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯔꯝꯗꯅ ꯑꯩꯅ ꯁꯨꯞꯂꯤꯕ ꯐꯤ ꯑꯊꯥꯕꯁꯦ ꯄꯨꯗꯨꯅ ꯑꯩ ꯆꯠꯂꯒꯦ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯌꯤꯡꯕꯁꯦ ꯈꯥꯡꯕꯗ ꯋꯥꯔꯝꯒꯅꯤ ꯑꯉꯧꯕꯒꯤ ꯆꯥꯛꯇꯥꯐꯝ ꯑꯔꯦꯞꯄ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛ ꯈꯔ ꯂꯥꯞꯅ ꯎꯔꯤꯕ ꯂꯝꯄꯥꯛ ꯑꯁꯤꯒꯤ ꯈꯣꯡꯅꯥꯡꯁꯤꯅ ꯃꯍꯥꯛꯀꯤ ꯄꯣꯊꯥꯐꯝꯅꯤ